Lakhipuronline puthokjaba Jungi tang taret Yumsakaisha numit ki Khomjinba Pao tabirasi. Ahanbada maruoiba pao. ICS Final Exam 2023 ki result lauthokre. Barak Tampak ki mahiroi ama position yaurakre. Handake higher secondary result MIL Manipuri da Assam pumbagi oina sonagi CH Surjapriya lemjabi chanuna khwaidagi mark wangna phangle. Maspara Manipuri Women Maira Paibi Coordination Committee semkhre Barak Tampak ki mafam da malem gi akoibagi phibam kanba numit pangthokna khibagi pau makhatana lakli amasung sel gi tangbang pibagi matang da Lakhipur gi loop ani gi mari suba mifam pangthokre. Haujik mapungoi ba pau tabirasi. Assam Higher Secondary Council na lauba Assam gi Higher Secondary Final Exam 2023 gi result ngarang lauthokre. Mamangi chahi ge yengnabada pass tawbagi chang handakna hanthaba thengnakre. Handak arts stream da chada 70.12, science da 84.96 aduga commerce stream da chada 79.57 gi chang da pass tawrakhi. Handaksu nupi machana nupa machadagi masing yamna pass tawrakre. Science da Nikhilesh Dattana apunma mark changma da chamri ga marfumari phangduna topper. Arts stream da Sankalpajit Saikyana apunma mark chamri ga marfutara phangduna topper aduga commerce stream dana Barsha Bothra amadi Sukaina Kumar anina apunma mark chamri ga humbutra nithoi phangduna topper oikre. Asomda Barak Tampak ki jila ahum gi phangkiba result ki manungda supnata ki mahiroi amakhak position phanglakre. Paramount Senior Secondary School Hailakandigi Jahangir Alom Chaudhary na commerce stream da ahum suba position phanglakhi. Mahakna phangkiba mark na chamri ga humbunipa ne. Handake higher secondary result MIL Manipuri da Assam pumbagi oina sonagi Dr. APJ Kalam Senior Secondary School gi mahiroi CH Surjapriya lemjabi chanuna khwaidagi mark wangna phangle. Lemjabi chanuna Manipuri da mark marfutra humdoi phangkhi. Science stream da mai paglabi lemjabi chanu Sonai Kaptanpur Part 1 gi CH Hemchandra Singha gi machanupini. Nungairaba pau khu tang chikpa nerve ki anaba khwang janglen gi anaba brain amadi BP stroke oiruba singi anaba kayabu digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthok handuna e tongta leiramba amot pasing sengdokpa ngamali amasung kidney liver heart amadi brain gi mapangal kankat handuna haksang phana thamba ngamali magnetology scanning therapy asigi kanaba lobiu ngasimak lengsin birago energy healing center first floor smile market central road silchar 1 nongmaijing natabada numit khudingi ayuki pung 13 dagi nungthil gi pung ama phawa layeng seri chief consultant Dr. M. Santikumar Singha, Lifestyle Medicine Consultant, Harvard School of Medicine, USA Certified, Mobile number 9435070286. Aigi Binodini Kawe, Aigi Makongse, Narakadagi, Pada problem oil, Makongsi Pome, Pomaga, Makugi Tang, Sida Hana Hawaii, Anabas, Hanway Europose. Ayatopa Dakra Zar of the Muhenjale. Angela Badagi, Aina Sergi number 6 Hanga Badagi, Sarah Ponta, Hangaga, a Sigi Anabasini, Sir, Habadagi, Sermanato, Jalaga, Sir Jing, Badagi, Marie Mangani, Jing, Bada, Egimasati Kam, Jamna, I have the Kangi. Adagi, Santi Kumar said, my mom Santi Kumar Sigadan, rather than laughing, I could put it my not Marisi. Sen mai tabasi nabasi hinendra ko konung changma ko konung changba si ko si chu nungai no si chu nungai. All Assam Manipuri Women Maira Paibi Coordination Committee gi lamjing makhada Maspara khungangi oiba Maira Paibi gi lup ama semkhre haukiba ningthau ka banumit nungthil gi pung mari makhai taba matamda Kasar Lakhipur gi manung chena leiba Maspara khungangi Sri Sri Radha Mandopta khungang asigi miyam gi oiba mipam ma pangthokre Thoromadagi Presidium member oina Khaidem Kanta President United Clubs Organization Lakhipur Khomjinba Ongbi Aruna President All Assam Manipuri Women Maira Paibi Coordination Committee loinana khungang asigi saknairaba Huyam Bihari
Arambam Dhananjoy Huyam Hemangona Chingmana Mayai Tangbal Leleng Sinduna Kungang asigi chakot thoromgi matangda nupi singi thodang haiba hiramda khananenaki loisilakpada Maspara Manipuri Women Maira Paibi Coordination Committee haiba lupa masemki lupa sida thauburoi oina President Huyam Lakshmi Vice President Arambam Nandita Secretary Takhilimam Nena Sharma Assistant Secretary Phandemam Ranjita aduga Mutum Braja Sakibuna Treasurer oina khankhe haina Huyam Bina Kumar gi cherolamada khangalakli Barak Tampaki mafam da malemgi akoibagi phibam kanba numit pangthokna khebagi pau makhatana lakte June gi tang manga da World Environment Day ka mari leinana Eastern Sonai Ex Servicemen Welfare Association Pontarapur High School ga kusamnaduna SDO Sonai gi makhada haipal leipal thabagi thorma pangthokre Thauram asibu mai pangna pangthokna na bahonabada maruina sarugya khibasingdi Sana Lembi Singha Coordinator Breast Cancer Hub M Gunapati Singha Headmistress Pontarapur High School aduga Eastern Sonai Ex Servicemen Welfare Association gi General Secretary Salam Bijoy Kumar Singha President A Bidya Singha VP Salam Rajendra Singha amadi Assistant Cashier Gaur Kishore Sharma asina chingbani loinana lubasigi member Singh Oja Singh amadi Mahiroi Singh su sarugya ki hairi Nahamarup kasarna sinduna ngasi June gi tang taret numidasi Imalon Mitelon ningsing thoram Lakhipur da pangthokna naba lebnaramba du kudong sadabana maram oiraga jaithok sare haina lupasigi maikei dagi khangalakle Manipur da hojik mayok nariba Kanglup ki irang asina maram oiraga jaithokpani hairi panba yai Assam lenga ki yathang amagi matungina lising amaga chamapan yangkhai taruki June gi tang taret tagi Imalon Mitailon na Lower Primary thak tagi mahitambagi ayaba pikhi numit asibu chahi gi Imalon ningsingma numit haina pangthoktuna lakhi Nungairaba paujel Unsaga mari leinaba anaba makhal kamarom layengba hojare Unsagi lamda maming leiraba dermatologist Dr. Jumnam Lokendra Singh MD AIMS New Delhi na unsagi anaba makhal kaya layengba hore Kasar Lakhipur Khuman maning lekaida chayolda anirak leibak pokpa masung yumsa kaisa numit khudingi leibak pokpa numita nungthilgi pung ani dagi nungthilgi pung 8 phawba aduga yumsa kaisa numitana ayuki pung 3 dagi ayuki pung 10 phawba layeng chathari Registration amasung akupa marol gi damak mobile number 9435548402 natraga 7637913072 number asida pau phobi na bahairi Manipur da thokliba Kanglup ki irangna awaba taraba singda sel gi tangbang pinanabagi damak athoba ningsinglup amasung mitei pukailup Lakhipur gi mari suba mifam Manipuri Guest House Konjeng Lekaida ngarang pangthokre Mitei Pukailup ki President Yumnam Nadia Chana mipamapo Yumnam Mani ex-President Athoba Ningsinglupna Athoiba Mithunglen amasung Arambam Nandababu Retired SCS Dr. K.N. Chan Advisor amasung Changamayum Mohan Singh Senior Citizen Singirponna Ikai Khumnajaba Mithunglen oina sarukjaki Thauramga mari leinana Maibam Manidhon Secretary Yumnam Nadia Chan Seram Herajit Chief Advisor Maifa Dr. K.N. Chan Changamayum Mohan Singh Thokchom Nalini Kumar Singh amasung Arambam Nandababuna Chingbana wafam kayamarom thambiki loinana Manipur da chatkadaba khongsadasi irang khara nemtharaga chanana balebnaki amaromda Dr. Khaidem Nandababu Senior Physician gi lamjing makhada All Assam Manipuri Doctor Association gi maiketagi mateng pangbirakpa tangai phadana changdaba yadaba hidak langthaki polam sing athuba matamda Manipur da yahunana balebnaki loinana nupi khunai chakhotlup Seramkul Silchergi Maikitagi Seram Rani President Thenguzam Roma Assistant Secretary Seram Romola Member amasung Seram Herajit Advisor Gilamjing Makhada Mateng Pangpiraki Balupali Sing Taraga Loinana June Gitang Taruk Phobada Athoba Ningsinglup amasung Mitei Pukailup Lakhipurgi Pukaida Tungsinjaba Apun Balupa Lak Tarukali Sing Marfumapan Samaga Tara Sure Haina Ingudam Nilbir Information amasung Publicity Secretary na Khangalakli Aroibada Maruiba Pao Amukhanna ICS Final Exam 2023 ki result lauthokre Barak Tampak ki mahiroi ama position yaurakre Handake Higher Secondary result MIL Manipuri da
Assam pumbagi oina sonagi CH Surjapriya lemjabi chanuna khwaidagi mark wangna phangle. Maspara Manipuri Women Mairapaibi Coordination Committee semkhre Barak Tampak ki mafam da malemgi akoibagi phibam kanba numit pangthokna khibagi pau makhatana lakli amasung sel gi tangbang pibagi matangda Lakhipur gi loop ani gi mari suba mifam pangthokre. Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare.